Mask tauthok. Mask tauthok jatse. Ai corona na de. Hi guys, welcome. Ado ngasi se kanam I do like hai sin live lakpani ba. Ai cancer hospital da laiye hojik. So check. Sumaya naba thuna pharo. Nagi cancer hospital da ne ba ko ado ma'am ai lai se naba gi lakpa na te ba. Adum haidi ngasi se keno khoi international head and neck cancer day oi bane ba adu gi sum haidi kaini sigi babina da su khoi gi facilities kumba no no ba ma'am lai dana adu ma'am dum yeng hange daw me haidi matang thammal wa nga se adum babina da du haidi sigi ai je mon tawge yam na bane hai ai yam na bane ti mark si laiye ai du mark ko ga wa nga di ko yam hau na ngang do man da ba adum haidi mo khoi gi da su cancer gi facilities kumba su mam lai dana khoi ma pa nam da chatta bida adum kai tawbe ya ge khot ke ha bido adui matang da hai ke hospital si am phaja bane ong masai am na la ai ding masai de koi thoram ne ba hamna adu ga muka life tak pa ado mo khoi gi sigi da head and neck ki ona cancer international ki cancer day ne ba ko aduna mo khoi gi da sida laiba doctor specialized over doctor do aduga suna ga wari chana se adu kai gum khoi na wari gum sim kai hangba gumba docs gum lairaga su hairo adum ai mo khoi da hangaga moina kamai kuma kani do adu habira ke ba aduga ke haini mo hospital si yeng halake masak thaja myam so ado mo di staff amaga chatmina di mo ngai ni ai se chap pre video se ha chap pe ba ai do net kum ba dong da phang da ba ni babina gi ne adu babina gi oina su oiraga so khoi gi sija kai nom hai de saji wajel rong ni da oi doi ba khabai so gi da central jail lai ba do adu gi doi de sina mo khoi staff na ta ne mabu yam khazan yam friendly oi bane hi ro hi ado ai kai da gi doi na khoi de hoi khara chap pe ko gi sa ai wifi gum ba phang bri yeng wifi sa iphone to wifi tha do ke ya itai mo ai ho ke ma da lai hospital da lai ye tang le ai si airport to chat toi ne ba du gi hojik chat toi sina kai da no ma khoi gi kai no myam du gi matang da ha lu ula ke ba sigi se kung kya de tu ke ham noi ti mo ki kung kya de tu itai de kung amma dai la ni le ya ba adui di hoji aina una doi doctor se mi hoji la yengi ba na disturb kum ba taw bo do du ngai bina atop room ba ha pe yeng se khadi ma du ngai boina sum life thai lai du shor budi mayam da khoi gi sigi babina ki ke hai ga ni mafam yam da facility da happy han bi sina ma khoi gi marketing kai hai ga da makok to he do lo ai du ma utre go waro bi sum sina kai consultant ai se som da kai no camera je som da shift to ba ya dai na sina sigi room sina kai angang gi pediatric kai gi pediatric cancer gumba lakpa angang gi da angang ma gi treatment to bom gi sina doctor ne ba ko doctor sonamani na sta lei ba ado doctor da hoji mi to ba yi ni ba okay mai na dana surgical gi aduga head and neck gi manung da surgery lei ni manung da do matang patient ni tholok pa ngai ga surgery ko ne sumna kan da pam to ada gi mi dai suma am lai musula e ba sumna kan da sai sina ko gi chemotherapy wa ala ko chemo kap do adu gi ko medical oncologist da room number consultant number 1 aduga mokhoi gi se ke hai ga mi khoi gi cancer se ka mai treatment do makhal su am leida na adu makhal do loina ma facilities to available oi bane ba adu myam do su loina ulak ke aduga manipur da phang da ba machine se do si da loina ma phang bai da loi tawe adu na aduga do su loi chara ke do doctor do patient to ka wai hana ba ke koi ba ga changa ga interview ma taw se ba ba hai di yam sanga na ta ba adu hai ke hai ga dani mokhoi do agu doctor si maming sa happy ro ne Doctor Khngninngba, Doctor Dhaneshwar Nauren, my consultant head and neck surgeon ne ko ko American oncology BABINA hospital da my level was there. Ana duna kai gumba na ko su haidi cancer gumba leiragadi adunai na ho
पाइबिरक्की कैंसर गुम्बा लेये हाइबगी चिंगनाबा गुम्बा लेरगा सो दुम सिदा लागा टेस्ट तौथोकबा हाइदि दुम प्रिवेंट गुम्बा तहौबसु याइदना खिता दुनि ना न्यूक्लियर मेडिसिन कौवेबको मणिपुरदा अहानबा ओइना देखो सिगिसे बेक्सी आदि आपनेको ब्रेस्ट कैंसर ब्रेस्ट कैंसर की सु तौर अदु अꯩꯅ ꯃꯅꯤꯡꯗ ꯃꯥꯒꯦꯕ ꯍꯩꯇ꯭ꯔꯕ ब्रेस्ट चट yam lepsala leithure कायदा है अदुगा सजीवा जेल मनाक्ता है अखोय बबिना मनाक्ता ने अखोय चंगिरो है आई तो अदुम मैम के हाइगनी सिगा बबिना की सिदा हंगिंगबा क्वेश्चंस कुम लेरदे हाइबिरोने अदुगा सिदा लोइन मखुम नंगाई की तौजेबा अदुम हाइदि अतोपा यामना इंटरेक्ट कुम बता होदना फैदना अदो सिदा लेरिसे मखोय गिसे उब्रा न्यूक्लियर मेडिसिन कौवेबो सिजे मणिपुरदा न्यूक्लियर मेडिसिन सिदना अहानबा दाइना तोगी अनु अनु खुलाय जे फाइ लेटेस्ट सिदा कना तौपा लेबा स्पेशली कोई पेट सिटी गाइना तो पतदी लेतेबो अदुगा गमा कैमरा पेट सिटीज दा यामबा कोई कैंसर से नाइ ना देबनी जे सबसाना कंफर्म दोबा मांग स्टेजिंग ले पदे पेट सिटी से तब मनुंग संगा yengse haidi adum ngasai gi ai di chang di changure ko inje Korea ki type lay ko na kasi ta Korea ki type da khoi gi ai na hamu game serial ghost doctor do adu gi am phajana lay do mai loi lay haidi khoi ma pa lam da chat la ga tau du si ai am kham mai dai ko sang chu si jira chang na ga ai gi se ne chi ang ngai ta ba du ne ma chang ya ba da chang ngai ko do अदम हाँ अदम टीवी को मतलब उड़ा मैंने तो मणिपुर से अयो ngasi ना आल बजे स्माइल आए तो उड़ी थे अदम हाई जी ज़रा अबे अभी ये राशि बता दो ओ सीए पेट सिटी को है बाबा पेट सिटी से और तो बे वो कोई मणिपुर आहान होइना सिदा ले लेने दुगा कैंसर कोई मयाम नदी हानदी सिदा मणिपुर की चलगा मपान सिदा कैंसर ने हर मपान चलगा तो कैंसर में ते कोती का मयाम बहुत सुन मयाम ले बतो असेंगी स्टीजिंग को बल्ले पोकत जे अयाम्बा सिगी मेचिन से मणिपुर लेताबनी अदुम की टॉप याम कंफ्यूजन लेरमबदो अदि बबिना कोई अमेरिकन ऑन्कोलॉजी इंस्टीट्यूट AOI कोई बबिना हॉस्पिटल सिदा अहान होइना सिदा इंस्टॉल तो बने सिगी पेट सिटी ना सिजना कैंसर से मीजे नाइ ना दे अदगी मा जे करम नाता ना करम स्टेज ता लेदिनो है तो सिगी मेचिन सिना लोइ ले आई तो स्वाइद की गुवाहाटी बागे organa kai moi ram regularly खर भी तो यू खले दो तो माइ तो दो हजि किसी दा तो रागा यारनी ना अदगी चार्जेस कह हैनी मणिपुर याम बबिना याम ना ले कोले चार्जेस हेनी है वादु वखन मन खनबी गेलो गुवाहाटी दगी सिने है ना कोई चार्ज पेट सिटी की चार्ज है ना ममन ताना लो आई सो आरे चलरदि दा ngasi halaga da loi check to doro bane ai ngasi se la bode am khange thyroid su yae hai check to ba aduga haidi sigi da hana cancer hospital khatam oirame hai ba do atop su me am hap chale na hai na to kai kai hap hai atop ba su manung sang ne koi manung de se kamai to ge bo ki पेट सिटी से लो मतन दा कोई मपाल हम देखि हिदाक कोरे कोई रेडियो एक्टिव पैना मैं हम कोई न्यूक्लियर मेडिसिन है ना है बताओ कि जब मिक्सिंग न्यूक्लियर मेडिसिन ने बस से था है ठीक है जिसमें कोई यूरेनियम दगी के दगी सुंबा रेडियो एक्टिव मटेरियल जे मीदा से इंजेक्ट दा एफडीसी को है मोजे अदना अपडेट तो ही तो हां kuna pa sila da Brian sida ito sign da kaino Mumbai da tawba treatment siga ne moina hangi question se habirone Mumbai da tawba treatment duga chap manana aduda tawba ngambra na लोइनमा सिदा तुम लोइनमा तवगा में कोई मेडिकल आदले अंबा डॉक्टर दो सिदा फॉर्म कैंसर रेजो सुदो कनो तो सिदा मथा
coming 2-3 months ta dum ꯈ꯭ꯔꯕ ꯑꯃꯨꯛ ꯍꯜꯂꯛ ꯊꯣꯛꯈ꯭ꯔꯕ ꯊꯣꯔꯕ ꯌꯥꯔꯕ ꯌꯥꯏ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇꯪ ꯅꯦꯠ ꯀꯩꯀꯥ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯇꯧꯕꯗꯣ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯃꯥꯔꯀꯦꯇꯤꯡ ꯍꯧꯔꯕꯣ ꯍꯥꯏ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯃꯥꯔꯀꯦꯇꯤꯡꯒꯤ ꯅꯠꯇꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯂꯥꯟꯅ ꯂꯧꯕꯤꯒꯅꯣ ꯉꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯦꯠ 27ꯒꯤ ꯑꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯦꯗꯀ ꯉꯛꯀꯒꯤ ꯀꯦꯟꯁꯔ ꯗꯦ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯅꯠꯇꯦ ꯀꯩ ꯍꯥꯏꯒꯅꯤ ꯀꯦꯟꯁꯔ ꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯁꯨ ꯌꯥꯗꯦ ꯋꯥꯔꯧꯕꯤꯒꯅꯣ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯦꯟꯁꯔꯁꯤꯒꯤ ꯑꯦꯋꯦꯔꯅꯦꯁ ꯁꯨꯝ ꯄꯤꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯒ ꯂꯥꯏꯌꯦꯡꯕꯕꯨꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯠꯂga ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯏꯀꯣꯝ ꯀꯣꯝꯅ ꯂꯥꯏꯌꯦꯡꯕ ꯌꯥꯏꯌꯦ ꯍꯥꯏꯕꯗꯨꯒꯤ ꯁꯨꯝ ꯎꯠꯄꯅꯦ ꯑꯩꯅ ꯁꯤꯗ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯒ ꯑꯗꯨ ꯇꯧꯕ ꯈꯣꯠꯄꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯑꯗꯨꯏ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯁꯦꯟꯁꯇ ꯄꯨꯕꯤꯒꯅꯣ ꯖꯁ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯑꯗꯩ ꯑꯩꯁꯨ ꯉꯁꯤꯁꯤꯗ ꯂꯥꯛꯄꯗꯒꯤ ꯑꯥꯏꯗꯤꯌꯥꯁꯀꯨꯝꯕ ꯃꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯛꯄꯅꯤꯅ ꯁꯤꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯅꯈꯣꯏꯗꯁꯨ ꯑꯩꯅ ꯈꯪꯕꯗꯣ ꯅꯈꯣꯏꯗꯁꯨ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯣ ꯀꯩꯅꯣꯅ ꯃꯤꯁꯇꯔ ꯑꯦꯁꯄꯣꯛ ꯍꯥꯏꯕ꯭ꯔꯥ ꯃꯥꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯁꯣꯏꯅ ꯈꯜꯂꯦ ꯑꯗꯣ ꯑꯇꯣꯞꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯔꯠꯀꯤ ꯌꯥꯕ꯭ꯔꯥꯅ ꯍꯪꯉꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯔꯠꯀꯤ ꯑꯣꯏꯅꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏ ꯔꯦꯗꯤꯌꯦꯁꯟ ꯑꯣꯟꯀꯣꯂꯣꯖꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯩ ꯌꯥꯏꯕ ꯍꯥꯏꯅꯕꯗꯣ ꯔꯦꯗꯤꯌꯦꯁꯟ ꯑꯣꯟꯀꯣꯂꯣꯖꯤ ꯀꯧꯋꯦꯕꯀꯣ ꯍꯣꯏ ꯁꯤꯗ ꯍꯥꯏꯗꯤ ꯆꯪꯗ꯭ꯔꯤꯕ ꯁꯤꯗ ꯀꯩꯅꯣꯁꯦ ꯁꯤꯒꯤꯁꯦ ꯂꯩꯔꯤꯁꯦ ꯃꯩ ꯌꯥꯏꯕꯒꯤ ꯑꯗꯣ ꯃꯩ ꯌꯥꯏꯕꯒꯤꯁꯦ ꯑꯩ ꯆꯪꯉꯒ ꯌꯦꯡꯕ ꯌꯥꯅꯤꯅ ꯌꯥꯏ ꯆꯪꯁꯨ ꯆꯪꯉꯒ ꯌꯦꯡꯉꯁꯤ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯃꯈꯣꯏꯁꯦ ꯅꯥꯟꯁꯨ ꯌꯥꯝ ꯅꯥꯜꯂꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯀꯩ ꯍꯥꯏꯒꯅꯤ ꯁꯨꯝ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯦ ꯊꯕꯛ ꯇꯧꯔꯤꯕ ꯃꯤ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯎ ꯀꯩꯅꯣ ꯏꯔꯛꯑꯦ ꯌꯣꯔ ꯀꯩ ꯍꯥꯏꯅꯤ ꯐꯦꯁꯤꯂꯤꯇꯤꯁ ꯃꯥꯏ ꯈꯤꯇꯪꯗꯤ ꯁꯣꯏꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯦ ꯐꯥꯏꯟ ꯑꯥꯎꯠ ꯇꯧꯕꯒꯤꯗꯃꯛꯇꯗꯤ ꯒꯨꯒꯜꯗ ꯑꯗꯨꯝ ꯁꯔꯁ ꯇꯧꯕ ꯃꯇꯝꯗ ꯂꯣꯀꯦꯁꯟꯁꯨ ꯌꯥꯎꯅ ꯑꯗꯨꯝ ꯊꯣꯛꯄꯅꯦ ꯑꯗꯨꯅ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯝꯂꯣꯡꯗꯒꯤ ꯈꯤꯇꯪ ꯍꯥꯏꯊꯔꯒ ꯑꯩꯈꯣꯏ ꯁꯖꯤꯋꯥ ꯍꯥꯏꯅ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯅꯕꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯐꯪꯉꯦ ꯑꯗꯨꯒ ꯃꯣꯅꯥ ꯋꯦꯜꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯆꯠꯂꯒ ꯌꯦꯡꯕ ꯈꯨꯗꯛꯇ ꯆꯠꯂꯒ ꯌꯦꯡꯕ ꯌꯥꯗꯣꯏꯔꯥ ꯑꯦꯄꯣꯏꯟꯃꯦꯟ ꯍꯥꯟꯅ ꯂꯧꯗꯣꯏꯔꯥ ꯑꯗꯨꯝ ꯀꯃꯥꯏꯅ ꯈꯨꯗꯛꯇ ꯇꯧꯗꯣꯏꯅꯣ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯅꯤ ꯍꯣꯏ ꯑꯦꯄꯣꯏꯟꯃꯦꯟꯒꯨꯝꯕ ꯍꯥꯟꯅ ꯄ꯭ꯔꯥꯏꯌꯔꯂꯤ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯇꯥꯔꯁꯨ ꯃꯣꯏ ꯅꯪ ꯍꯣꯏ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯃꯥꯏ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯄꯅꯦ ꯑꯗꯨꯗ ꯐꯣꯟ ꯇꯧꯔ ꯑꯗꯨꯝ ꯐꯣꯟ ꯌꯥꯔꯅꯤ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯍꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯔꯦꯗꯤꯌꯦꯁꯟꯒꯤ ꯀꯣꯟꯁꯜꯇꯦꯟꯁꯤ ꯃꯅꯨꯡꯗ ꯊꯝꯃꯦꯕꯀꯣ ꯃꯅꯨꯡꯗꯤ ꯆꯪꯉꯔꯣꯏꯒꯦ ꯑꯩ ꯗꯣꯛꯇꯔ ꯇꯣꯝꯆꯥ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯃꯣꯁ ꯔꯦꯗꯤꯌꯦꯁꯟ ꯑꯣꯟꯀꯣꯂꯣꯖꯤꯁ ꯃꯅꯨꯡꯗ ꯃꯥꯅ ꯇꯧꯔꯒ ꯔꯦꯗꯤꯌꯦꯁꯟꯁꯤ ꯌꯦꯡꯕꯅꯦꯕꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯁꯤꯗ ꯔꯦꯗꯤꯌꯦꯁꯟ ꯇꯧꯕ ꯍꯥꯏꯗ ꯑꯦꯛꯁꯄꯦꯟꯁꯤꯚ ꯑꯣꯏꯒꯦ ꯑꯗꯨꯁꯨ ꯃꯨꯝꯕꯥꯏꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯃꯨꯝꯕꯥꯏꯒ ꯁꯤꯒ ꯀꯅꯥ ꯍꯦꯟꯅ ꯇꯥꯡꯒꯦꯅ ꯍꯪꯉꯦ ꯃꯨꯝꯕꯥꯏꯒꯁꯤꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯁꯤꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯀꯝꯄꯦꯔꯦꯇꯤꯚꯂꯤ ꯑꯣꯐ ꯑꯦꯟ ꯑꯣꯟ ꯑꯩꯈꯣꯏꯅ ꯁꯤꯗ ꯇꯥꯕꯁꯨ ꯂꯩꯅꯤ ꯑꯗꯨꯒ ꯃꯨꯝꯕꯩꯅ ꯆꯞ ꯃꯥꯟꯅꯅ ꯀꯩ ꯍꯥꯏꯅꯤ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯣꯟ ꯑꯦꯟ ꯑꯦꯚꯔꯦꯖꯇꯗꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯌꯦꯅ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯝ ꯌꯥꯝꯅ ꯁꯤꯅꯗꯤ ꯈꯤꯇꯪ ꯍꯦꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯦꯟꯗꯤꯌꯦ ꯍꯦꯟꯗꯤꯌꯦ ꯍꯥꯏ ꯑꯗꯨꯒ ꯁꯤꯁꯦ ꯂꯤꯅꯦꯛ ꯀꯧꯋꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯆꯪꯒꯦ ꯑꯥꯎ ꯌꯥꯏ ꯍꯣꯏ ꯁꯤꯒꯤꯁꯦ ꯃꯅꯨꯡꯗꯨꯗꯤ ꯃꯤ ꯄꯦꯁꯦꯟ ꯂꯩꯕꯅꯤꯅꯅꯦ ꯑꯩꯗꯣ ꯆꯪꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯗꯤꯁꯇꯔꯕꯀꯨꯝꯕꯁꯨ ꯇꯧꯅꯤꯗꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯟꯖꯜꯂꯒ ꯀꯣꯛꯇ ꯑꯗꯨꯝ ꯁꯤꯟꯃꯥꯗꯒ ꯎꯕꯗꯣ ꯑꯗꯨ ꯃꯌꯥꯝꯗꯨꯅꯤꯗ ꯑꯩꯈꯣꯏ ꯁꯤꯗ ꯔꯦꯗꯤꯌꯦꯁꯟ ꯃꯅꯨꯡꯁꯦ ꯁꯤꯃꯨꯂꯦꯁꯟꯒꯤꯗꯣ ꯑꯥ ꯑꯃꯗꯤ ꯂꯩꯕꯅꯦꯕ ꯁꯤꯒꯤ ꯁꯤꯃꯨꯂꯦꯁꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯀꯃꯥꯏꯅ ꯃꯣꯜ ꯇꯧꯕ ꯈꯣꯠꯄꯗꯒꯤ ꯑꯧ ꯑꯩꯈꯣꯏ ꯁꯤꯗ ꯑꯅꯧ ꯑꯅꯧꯕ ꯃꯣꯜꯗꯤꯡ ꯇꯧꯕ ꯈꯣꯠꯄ ꯃꯤ ꯄꯦꯁꯦꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯇꯣꯞꯄꯒꯗꯤ ꯌꯥꯝ ꯈꯦꯠꯅꯅꯤ ꯑꯩꯈꯣꯏ ꯁꯤꯒꯤꯁꯦ ꯂꯤꯅꯦꯛ ꯀꯦꯜꯁꯤꯌꯝ ꯀꯧꯋꯦꯕꯀꯣ ꯑꯗꯨꯒ ꯄꯦꯁꯦꯟꯁꯤꯡꯗ ꯌꯥꯝ ꯋꯥꯕ ꯈꯣꯠꯄ ꯑꯗꯒꯤ ꯌꯥꯝ ꯀꯨꯏꯅ ꯆꯪꯕ ꯔꯦꯗꯤꯌꯦꯁꯟ ꯇꯧꯕꯗ ꯃꯩ ꯌꯥꯏꯕꯗ ꯄꯨꯡꯈꯥꯏꯃꯨꯛ ꯀꯩꯃꯨꯛ ꯆꯪꯕ ꯂꯩꯗꯅ ꯑꯗꯨꯝꯕꯗꯤ ꯆꯪꯉꯣꯏ ꯑꯗꯨꯒ ꯑꯣꯡꯂꯤ 2 ꯃꯤꯅꯠꯁ ꯃꯦꯛꯁꯤꯃꯝ 3 ꯃꯤꯅꯠꯁꯀꯨꯝꯕ ꯑꯗꯨ ꯈꯛꯇꯅꯦ ꯆꯪꯗꯣꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯃꯅꯨꯡꯁꯦ ꯑꯩꯈꯣꯏ ꯕꯪꯀꯔ ꯀꯧꯋꯦꯕꯀꯣ ꯕꯪꯀꯔ ꯃꯅꯨꯡꯁꯦ ꯅꯦꯠꯋꯥꯛꯁꯨ ꯍꯦꯛ ꯀꯅꯦꯛꯇꯤꯚꯤꯇꯤ ꯆꯪꯕꯒ ꯊꯝꯃꯤꯅꯦꯕ ꯑꯗꯒꯤ ꯑꯩꯁꯦ ꯅꯦꯠꯁꯨ ꯈꯇꯪ ꯁꯣꯟꯕꯩ ꯇꯥꯏꯞ ꯇꯧꯋꯤ ꯃꯅꯨꯡꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯂꯥꯡꯒ ꯇꯥꯏꯞꯇ ꯊꯣꯛꯅꯔꯗꯤ ꯁꯤ ꯃꯅꯨꯡꯗ ꯂꯣꯜꯍꯧ ꯇꯥꯔꯗꯤ ꯍꯤꯡꯗꯣꯏꯅꯤꯀꯣ ꯁꯤ ꯕꯪꯀꯔ ꯍꯥꯏꯅ ꯑꯇꯣꯞꯄ ꯃꯅꯨꯡꯁꯤꯗ ꯅꯦꯠꯋꯥꯛ ꯑꯃ ꯐꯪꯗꯕ ꯍꯥꯏ ꯁ꯭ꯄꯤꯠ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯑꯣꯏꯕꯀꯣ ꯑꯗꯣ ꯃꯅꯨꯡꯗ ꯂꯤꯅꯦꯛ ꯀꯥꯏꯅ ꯑꯃ ꯂꯩꯌꯦ ꯁꯤꯒꯤ ꯑꯗꯣ ꯊꯣꯛꯑꯒ ꯑꯃꯨꯛ ꯌꯦꯡꯒꯦ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯀꯩꯀꯩ ꯍꯪꯅꯤꯡꯕ ꯂꯩꯔꯗꯤ ꯍꯪꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯠꯂꯒ ꯍꯪꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯂꯩ ꯀꯥꯟꯅ ꯍꯪꯍꯧꯔꯣ ꯌꯥꯝ ꯆꯞꯄꯦ ꯀꯦꯐꯦꯇꯔꯤꯌꯥ ꯑꯗꯨꯒ
ꯑꯩ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯕꯅꯦ ꯑꯁꯤꯗ ꯆꯥꯛ ꯆꯥꯊꯣꯛꯑ ꯆꯠꯈ꯭ꯔꯅꯤ ꯃꯣꯏꯒꯤ ꯀꯦꯐꯦꯁꯨ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤꯁꯤꯅ ꯀ꯭ꯂꯥꯁꯤꯛ ꯍꯣꯇꯦꯜꯅ ꯔꯟ ꯇꯧꯕꯅꯦꯅ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯐꯪꯗꯣꯏꯁꯦ ꯍꯣꯇꯦꯜꯒꯤ ꯌꯥꯝꯅ ꯑꯦꯛꯁꯄꯦꯟꯁꯤꯞ ꯑꯣꯏꯕ ꯄꯣꯠꯇꯣ ꯅꯠꯇꯕꯤꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯑꯅꯥꯕꯈꯩꯅ ꯆꯥꯕ ꯌꯥꯕ ꯊꯥꯂꯤꯒꯨꯝꯕ ꯂꯣꯏꯅꯃꯛ ꯐꯪꯉꯦꯅ ꯍꯥꯏꯌꯦ ꯑꯗꯨꯅ ꯁꯤ ꯑꯃ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦꯀꯣ ꯁꯤꯁꯦ ꯁꯤꯁꯤꯅ ꯁꯤꯒꯤꯁꯤꯅ ꯀꯦꯐꯦ ꯍꯥꯏꯁꯤꯅ ꯑꯗꯨꯒ ꯒꯥꯏꯅꯤꯒꯤ ꯌꯦꯡꯕ꯭ꯔꯥ ꯍꯪꯕꯤꯌꯨ ꯀꯅꯥꯅꯣ ꯅꯨꯄꯥꯅꯔꯣ ꯍꯪꯉꯤꯗꯣ ꯔꯤꯂꯦꯇꯦꯕꯜ ꯑꯣꯏꯕ ꯀꯣꯏꯁꯟ ꯍꯪꯕꯤꯌꯣꯀꯣ ꯉꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯁꯦ ꯍꯦꯗ ꯑꯦꯟ ꯀꯦꯟꯁꯔꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯑꯦꯋꯦꯔꯅꯦꯁ ꯄꯤꯕꯒꯤ ꯑꯗꯨꯝ ꯂꯥꯏꯐ ꯇꯧꯖꯕꯅꯦ ꯑꯗꯨꯅ ꯁꯤꯒ ꯔꯤꯂꯦꯇꯦড ꯑꯣꯏꯕ ꯑꯣꯏꯅ ꯍꯪꯕꯤꯌꯣ ꯄꯥꯔꯤ ꯃꯩꯇꯩꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯏ ꯋꯦꯜꯀꯝ ꯑꯩꯈꯣꯏ ꯑꯅꯧꯕ ꯕ꯭ꯂꯣꯛ ꯂꯥꯛꯑꯦꯕꯀꯣ ꯁꯨꯝ ꯅꯥꯀꯥꯟꯗ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯔꯣꯂꯣꯖꯤꯒꯨꯝꯕ ꯑꯗꯒꯤ ꯌꯨꯔꯣꯂꯣꯖꯤ ꯁꯔꯖꯔꯤ ꯃꯦꯗꯤꯁꯤꯟ ꯑꯅꯧꯕ ꯑꯩꯈꯣꯏ ꯏꯁꯄꯦꯁꯥꯂꯤꯇꯤ ꯍꯣꯁꯄꯤꯇꯥꯜ ꯑꯣꯟꯈꯤꯕꯒꯤ ꯅꯧꯅ ꯁꯨꯝ ꯅꯥꯀꯥꯟꯗ ꯑꯩꯈꯣꯏ ꯑꯅꯧꯕ ꯑꯩꯅ ꯕ꯭ꯂꯣꯛ ꯑꯅꯧꯕ ꯗꯣꯛꯇꯔꯁ ꯐꯝꯕꯗꯩ ꯍꯧꯔꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯀꯦꯟꯁꯔ ꯈꯛꯀꯤꯅꯦꯅ ꯐꯣꯀꯁ ꯇꯧꯔꯝꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤꯀꯣ ꯁꯨꯝ ꯍꯥꯏꯗꯤ ꯊꯥꯏꯔꯣꯏꯗꯁꯤꯗꯤ ꯃꯌꯥꯝ ꯀꯃꯟꯁꯨ ꯑꯣꯏꯗꯅꯀꯣ ꯉꯁꯤ ꯔꯤꯂꯦꯇꯦꯗꯄꯨꯗꯤ ꯑꯣꯏꯗꯦ ꯑꯗꯨꯑꯣꯏꯁꯨ ꯊꯥꯏꯔꯣꯏꯗ ꯌꯦꯡꯕꯁꯦ ꯍꯥꯟꯅ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯒꯗ꯭ꯔꯥ ꯊꯥ 3-4 ꯃꯃꯥꯡꯗ ꯂꯧꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯝ ꯂꯥꯛꯑꯣ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯅꯤ ꯑꯗꯨ ꯀꯩꯁꯨ ꯍꯥꯏꯗꯤ ꯑꯩ ꯈꯛꯇ ꯅꯠꯇꯕ ꯃꯤ ꯂꯣꯏꯅꯃꯛꯀꯤ ꯑꯣꯏꯅ ꯗꯣꯛꯇꯔꯁꯦ ꯑꯦꯔꯥꯎꯟ ꯄꯨꯡ 10ꯗꯒꯤ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯕꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 4ꯗꯣ ꯑꯗꯨꯝ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯅꯤ ꯑꯗꯨꯝ ꯂꯥꯛꯄꯒ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯅꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯤꯁꯨ ꯑꯗꯨꯝ ꯀꯣꯝꯃꯦꯕ ꯃꯈꯣꯏꯒꯤꯁꯦ ꯑꯗꯒꯤ ꯄꯩꯁꯥꯁꯨ ꯑꯐꯣꯔꯗꯦꯕल ꯑꯣꯏꯕꯅꯤꯅ ꯈꯪꯗꯦ ꯆꯪꯉꯒ ꯌꯦꯡꯉꯣ ꯑꯩꯁꯨ ꯌꯦꯡꯉꯅꯤ ꯁꯤ ꯂꯤꯐꯇ ꯆꯠꯂꯒꯗꯤ ꯅꯦꯠꯋꯥꯛꯁꯦ ꯃꯥꯡꯗꯣꯏꯔꯥ ꯃꯊꯛꯇ ꯈꯣꯡꯅ ꯑꯗꯨꯝ ꯀꯥꯔꯒꯦ ꯑꯩꯁꯦ ꯅꯦꯠꯋꯥꯛꯁꯦ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯒꯅꯤ ꯅꯦꯠꯋꯥꯛ ꯌꯥꯝ ꯐꯪꯗꯦ ꯂꯩꯔꯦ ꯑꯗ ꯑꯩꯅ ꯗꯣꯛꯇꯔꯗꯣ ꯎꯅꯒꯦꯅ ꯍꯥꯏꯕꯗꯣ ꯃꯣꯏꯗꯣ ꯃꯤ ꯄꯦꯁꯦꯟꯁꯨ ꯌꯦꯡꯕꯅꯤꯅ ꯈꯤꯇꯪꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯃꯤꯉꯣꯟꯗ ꯌꯦꯠꯄꯗꯣ ꯊꯣꯛꯏꯗꯅ ꯑꯗꯨꯅ ꯃꯤꯗꯣ ꯈꯔ ꯍꯣꯡꯉꯀꯥꯟꯗ ꯑꯣꯏꯅ ꯌꯦꯡꯉꯛꯀꯦꯕ ꯍꯥꯏꯗꯤ ꯆꯪꯉꯒ ꯍꯪꯅꯤꯡꯁꯦ ꯀꯣꯏꯁꯟꯒꯨꯝꯕ ꯍꯪꯅꯤꯡꯕꯗꯣ ꯑꯗꯨꯅ ꯁꯨꯝ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯅꯥꯕ ꯈꯣꯠꯄ ꯃꯤ ꯌꯥꯎꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯀꯩꯀꯩ ꯍꯪꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯗꯤ ꯗꯣꯛꯇꯔꯗꯨꯒ ꯗꯥꯏꯔꯦꯛ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯤꯅ ꯑꯗꯨꯝ ꯍꯪꯅꯤꯡꯕ ꯃꯌꯥꯝꯗꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯂꯣꯏꯅꯃꯛ ꯄꯥꯖꯔꯛꯀꯦ ꯑꯗꯨꯒ ꯀꯣꯏꯁꯟꯗꯨꯁꯨ ꯗꯣꯛꯇꯔꯗ ꯑꯗꯨꯝ ꯍꯪꯉꯒ ꯗꯣꯛꯇꯔꯗ ꯑꯗꯨꯝ ꯈꯨꯝꯍꯜꯂꯛꯀꯦꯕ ꯑꯗꯨꯒꯅꯦ ꯃꯌꯥꯝ ꯁꯤꯒꯤꯁꯤꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯤ ꯀꯦꯟꯁꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯟꯀꯣꯗꯦ ꯀꯦꯌꯔ ꯀꯧꯋꯦꯕ ꯑꯩꯈꯣꯏ ꯀꯤꯃꯣꯊꯦꯔꯥꯄꯤꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯗꯣ ꯑꯗꯣ ꯁꯤꯗ ꯀꯤꯃꯣꯊꯦꯔꯥꯄꯤꯁꯤ ꯀꯔꯤꯝ ꯅꯠꯇꯦ ꯃꯌꯥꯝ ꯋꯥꯈꯜꯗ ꯌꯥꯝ ꯐꯠꯇꯅ ꯈꯟꯖꯟꯕꯤꯒꯅꯨ ꯀꯤꯃꯣꯊꯦꯔꯥꯄꯤ ꯖꯁ ꯑꯦ ꯃꯦꯗꯤꯁꯤꯟꯅꯦ ꯁꯤꯗꯤ ꯍꯤꯗꯥꯛꯅꯦ ꯍꯤꯗꯥꯛꯁꯤ ꯍꯛꯆꯥꯡꯗ ꯀꯥꯞꯄꯒ ꯀꯦꯟꯁꯔꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯃꯈꯜ ꯑꯃꯅꯦ ꯁꯤꯁꯦ ꯃꯅꯨꯡꯗ ꯆꯪꯉꯒ ꯑꯩꯈꯣꯏ ꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯄꯦꯁꯦꯟ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯕ ꯃꯊꯧꯁꯨ ꯃꯤ ꯇꯥꯗꯦ ꯄꯦꯁꯦꯟꯒꯨꯝꯕꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯌꯥꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯋꯥꯔꯤꯗꯤ ꯁꯥꯟꯅꯔꯔꯣꯏꯒꯦꯀꯣ ꯄꯦꯁꯦꯟꯒꯗꯤ ꯑꯗꯣ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯑꯣꯡꯁꯦ ꯀꯃꯥꯏꯅ ꯂꯩꯒꯦ ꯈꯣꯠꯀꯦ ꯍꯥꯏꯗꯤ ꯂꯥꯏꯌꯦꯡꯉꯝꯃꯒ ꯃꯇꯨꯡꯗ ꯑꯩ ꯈꯔ ꯇꯞꯅ ꯍꯥꯏꯒꯦ ꯃꯤ ꯅꯥꯕꯅꯀꯣ ꯂꯥꯏꯌꯦꯡꯉꯒ ꯑꯗꯨꯝ ꯌꯨꯝꯗ ꯗꯥꯏꯔꯦꯛ ꯍꯟꯈꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯁꯤꯁꯦ ꯉꯁꯤ ꯀꯥꯞꯄ ꯑꯗꯨꯝ ꯌꯨꯝꯗ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥꯈꯣꯏ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯩꯌꯦ ꯃꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯗꯦ ꯀꯦꯌꯔꯒꯤ ꯇꯥꯏꯞꯇ ꯍꯤꯗꯥꯛꯁꯦ ꯀꯥꯞꯄ ꯂꯣꯏꯔꯝꯃꯒ ꯍꯟꯈꯤꯗꯣꯏꯅꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯩ ꯌꯥꯝꯅꯗꯤ ꯗꯤꯁꯇꯔꯕꯇꯤ ꯇꯧꯔꯔꯣꯏꯒꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯍꯥꯏꯅ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯑꯗꯨꯅꯦ ꯑꯗꯣ ꯁꯤꯅꯦ ꯑꯩ ꯀꯩꯅꯣꯗꯤ ꯊꯣꯛꯑꯒꯦꯀꯣ ꯍꯥꯏꯗꯤ ꯃꯤꯅ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗ ꯃꯤꯉꯣꯟꯗ ꯍꯥꯏꯗꯤ ꯑꯦꯟꯖꯥꯏꯇꯤꯒꯨꯝꯕ ꯑꯗꯨ ꯀꯩꯅꯣ ꯀꯣꯛꯇꯣ ꯍꯤꯗꯥꯛ ꯀꯥꯞꯀꯗꯧꯔꯒ ꯑꯩ ꯌꯦꯠꯁꯟꯕ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅꯦ ꯁꯨꯃꯥꯏꯅ ꯂꯩ ꯁꯤꯗꯅ ꯀꯅꯥꯝ ꯂꯩꯇꯦ ꯑꯗꯨꯝ ꯃꯤ ꯂꯥꯛꯑꯒ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯕ ꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯌꯥꯕꯒꯤ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯔꯤꯕ ꯑꯣꯏꯔꯕ ꯂꯥꯏꯅꯥꯁꯤꯡ ꯀꯩꯅꯣ ꯍꯧꯖꯤꯛ ꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯌꯥꯕꯒꯤ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯕ ꯂꯥꯏꯅꯥꯁꯤꯡꯁꯦ ꯀꯩ ꯀꯩꯅꯣ ꯍꯥꯏꯌꯦ ꯍꯥꯟꯅꯗꯤ ꯑꯣꯟꯂꯤ ꯀꯩꯅꯣ ꯈꯛꯅꯦꯕ ꯀꯦꯟꯁꯔ ꯈꯛꯀꯤ ꯑꯣꯏꯅ ꯍꯥꯡꯉꯝꯕꯅꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯦꯗꯤꯁꯤꯟꯁꯨ ꯌꯥꯎꯔꯦ ꯃꯈꯥ ꯇꯥꯕꯁꯦ ꯑꯩꯈꯣꯏ ꯑꯦꯛꯁꯄꯔꯠꯅ ꯃꯈꯜ ꯑꯇꯣꯞꯄꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯦꯗꯤꯁꯤꯟ ꯂꯩꯔꯦ ꯑꯗꯒꯤ ꯁꯣꯝ ꯆꯪꯕꯤꯔꯛꯑꯣꯅꯦ ꯗꯥ ꯃꯈꯣꯟꯗꯣ ꯁꯨꯝ ꯑꯩꯅ ꯅꯨꯡꯉꯥꯏꯒꯗꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯇꯣꯞꯄꯁꯦ ꯃꯦꯗꯤꯁꯤꯟꯅꯦ ꯅ꯭ꯌꯨꯔꯣꯂꯣꯖꯤꯅꯦ ꯌꯨꯔꯣꯂꯣꯖꯤꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯤꯗꯅꯤ ꯅꯨꯡꯁꯤꯡ ꯃꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝꯕ ꯑꯗꯒꯤ ꯕꯤ ꯄꯤ ꯏꯁꯇ꯭ꯔꯣꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯣꯏ ꯌꯦꯡꯉꯦ ꯑꯗꯒꯤ ꯑꯇꯣꯞꯄꯗ ꯁꯔꯖꯔꯤ ꯖꯦꯅꯔꯦꯜ ꯁꯔꯖꯔꯤ ꯍꯥꯞꯆꯜꯂꯦ ꯀ꯭ꯔꯤꯇꯤꯀꯦꯜ ꯀꯤꯌꯔ ꯌꯥꯎꯔꯦ ꯄꯦꯂꯦꯇꯤቭ ꯀꯤꯌꯔ ꯍꯥꯏꯗꯤ ꯃꯦꯅꯦꯖꯃꯦꯟ ꯇꯧꯕꯗ ꯀꯦꯟꯁꯔꯁꯦ ꯃꯦꯅꯦꯖꯃꯦꯟ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯖꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯂꯥꯁ ꯁ꯭ꯇꯦꯖ ꯑꯣꯏꯔꯁꯨ ꯑꯗꯨꯒꯨꯝꯕꯒꯤ ꯄꯦꯂꯦꯇꯤቭ ꯀꯤꯌꯔ ꯍꯥꯏꯅ ꯑꯗꯨꯒꯨꯝꯕꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯀ꯭ꯔꯤꯇꯤꯀꯦꯜ ꯀꯤꯌꯔ ꯍꯧꯖꯤꯛ ꯃꯅꯨꯡ ꯑꯩꯈꯣꯏ ꯑꯥꯏ ꯁꯤ ꯌꯨ ꯐꯨꯜꯂꯤ ꯑꯗꯨꯝ ꯋꯥꯔꯛ ꯇꯧꯕ ꯍꯣꯏ ꯑꯗꯣ ꯄꯦꯁꯦꯟ ꯂꯩꯕ ꯃꯐꯝꯗꯗꯤ ꯌꯥꯝ ꯆꯪꯉꯒꯗꯤ ꯂꯥꯡꯖꯜꯂꯔꯣꯏꯒꯦꯕꯀꯣ ꯑꯗꯣ ꯍꯪꯅꯤꯡꯕꯒ ꯑꯩ ꯂꯥꯛꯇꯛꯅꯕꯨꯗꯤ ꯅꯝꯃꯛꯀꯦ
ꯑꯗꯣ ꯑꯗꯣꯝꯗ ꯆꯠꯂꯦ ꯁꯣꯝꯗꯔꯥ ꯃꯣꯏꯒꯤꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯑꯩ ꯑꯗꯨꯝ ꯊꯥꯗꯣꯛꯑꯗꯤ ꯉꯥꯎꯅꯤꯉꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯀꯣꯏꯁꯟ ꯍꯪꯉꯛꯑꯣ ꯀꯩꯁꯤ ꯃꯌꯥꯝꯗ ꯀꯦꯁꯂꯦꯁ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯅꯤꯁ ꯀꯌꯥ ꯇꯥꯏꯞ ꯂꯩꯒꯦ ꯁꯤꯗꯤ ꯑꯩ ꯈꯪꯗꯦꯌꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯗꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯀꯦꯁꯂꯦꯁꯁꯦ ꯑꯦꯔꯥꯎꯟ 13 ꯀꯦꯁꯂꯦꯁ ꯑꯩꯈꯣꯏ ꯀꯝꯄꯅꯤ ꯑꯗꯨꯝ ꯃꯃꯤꯡ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯚꯦꯂꯤ ꯒꯤꯌꯔ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯀꯤꯌꯔ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯝꯕ ꯑꯗꯒꯤ ICICI HDFC ꯕꯖꯥꯖ ꯅꯤꯕꯥꯕꯨꯄ ꯑꯇꯣꯞꯄ ꯃꯌꯥꯝ ꯂꯤꯁꯇ ꯑꯦꯔꯥꯎꯟ 13 12 to 13 ꯇꯥꯏꯠ ꯑꯞ ꯇꯧꯔꯒ ꯂꯩꯔꯦ ꯍꯣꯏ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯪꯗꯣꯏꯁꯦ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗꯅꯦꯕꯀꯣ ꯑꯗꯣ ꯃꯈꯣꯏ ꯑꯣꯄꯔꯦꯁꯟ ꯇꯧꯐꯝꯁꯦ ꯔꯨꯝ 2 ꯂꯩꯌꯦ ꯑꯗꯨꯁꯨ ꯌꯥꯝ ꯆꯥꯎꯋꯦ ꯌꯦꯡꯉꯨꯅꯦ ꯁꯨꯃꯥꯏꯅ ꯑꯗꯣ ꯑꯩ ꯃꯅꯨꯡꯗꯤ ꯆꯪꯕ ꯌꯥꯔꯣꯏꯀꯣ ꯃꯣꯏ ꯑꯩ ꯃꯅꯨꯡ ꯆꯪꯍꯜꯂꯔꯣꯏ ꯍꯥꯏꯗꯤ ꯑꯩ ꯅꯥꯔꯀꯥꯟꯗ ꯆꯪꯉꯒꯦ ꯑꯗꯣ ꯑꯩ ꯅꯥꯕꯁꯨ ꯌꯥꯗꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯦ ꯍꯥꯏꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯁꯨꯝ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯣꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ ꯃꯅꯝꯒꯁꯨ ꯅꯨꯡꯁꯤ ꯋꯥꯔꯜ ꯀ꯭ꯂꯥꯁ ꯐꯦꯁꯤꯂꯤꯇꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯍꯟꯕ ꯍꯥꯏꯕꯒꯤ ꯑꯗꯨꯝ ꯑꯦꯝꯗ ꯇꯧꯔꯒ ꯐꯖꯅ ꯐꯦꯁꯤꯂꯤꯇꯤꯁꯦ ꯇꯥꯗꯅꯕ ꯃꯌꯥꯝ ꯌꯥꯝ ꯅꯥꯟꯅ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤꯗꯤ ꯌꯦꯁ ꯇꯧꯕꯕꯨ ꯍꯥꯏꯕ ꯈꯟꯐꯝ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯝꯕꯗꯤ ꯊꯣꯛꯇꯅꯕ ꯁꯤꯗ ICU ꯂꯩꯔꯦ ICU ꯁꯤ ꯂꯩꯔꯦ ICUꯅꯦ ꯇꯣ ICU ꯁꯤ ꯂꯩꯔꯦ ꯑꯗꯣ ICUꯁꯦ ꯑꯩ ꯃꯅꯨꯡꯗꯤ ꯆꯪꯉꯔꯣꯏꯒꯦ ꯍꯥꯏꯗꯤ ꯃꯤꯗꯣ ꯌꯥꯝ ꯅꯥꯕꯅꯤꯅ ꯂꯥꯡꯁꯤꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯀꯩꯀꯩ ꯂꯩꯒꯦ ꯍꯪꯕꯤꯔꯛꯑꯣꯅꯦ ꯀꯦꯟꯁꯔꯒꯤ ꯔꯤꯂꯦꯇꯦꯠ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤ ꯍꯦꯗ ꯑꯦꯟ ꯅꯦꯛ ꯀꯦꯟꯁꯔ ꯍꯥꯏꯔꯒꯁꯨ ꯀꯣꯛꯀ ꯉꯛꯀ ꯍꯥꯏꯔꯤꯁꯦ ꯊ꯭ꯔꯣꯠꯀꯤꯁꯨ ꯂꯩꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯟꯕ ꯀꯦꯟꯁꯔ ꯃꯌꯥꯝ ꯂꯩꯕꯅꯦꯕ ꯑꯗꯒꯤ ꯍꯥꯏꯗꯤ ꯌꯥꯒꯤ ꯀꯦꯟꯁꯔꯒꯨꯝꯕ ꯃꯌꯥꯝꯁꯨ ꯂꯩꯕꯅꯤꯅ ꯈꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯀꯩꯀꯩꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯪꯗꯣꯏꯅꯦꯕ ꯑꯗꯨꯅ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯗꯣꯛꯇꯔꯁꯦ ꯑꯗꯨꯒ ꯑꯗꯨꯗ ꯀꯦꯟꯁꯔꯒꯤ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯁꯤꯡꯗꯣ ꯃꯄꯥꯟ ꯂꯝꯒꯤ ꯑꯣꯏꯕ ꯅꯟ ꯂꯣꯀꯦꯜ ꯗꯣꯛꯇꯔ ꯌꯥꯎꯕ꯭ꯔꯥ ꯍꯪꯉꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯃꯄꯥꯟ ꯂꯝꯒꯤ ꯗꯣꯛꯇꯔꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯣꯀꯦꯜ ꯗꯣꯛꯇꯔꯁꯨ ꯌꯥꯎꯋꯦ ꯍꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯗꯣꯛꯇꯔꯁꯨ ꯌꯥꯎꯋꯦꯕꯀꯣ ꯁ꯭ꯄꯦꯁꯦꯂꯥꯏꯁ ꯑꯣꯏꯕ ꯗꯣꯛꯇꯔ ꯉꯥꯛꯇꯅꯦꯕ ꯃꯥꯒꯤ ꯁ꯭ꯄꯦꯁꯦꯂꯤꯇꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯁꯔꯖꯔꯤꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯕ ꯃꯥꯏ ꯁꯦꯒꯃꯦꯟ ꯁꯔꯖꯔꯤꯗꯁꯨ ꯑꯅꯤ ꯍꯦꯗ ꯑꯦꯟ ꯅꯦꯛ ꯑꯗꯒꯤ ꯖꯦꯅꯔꯦꯜ ꯁꯔꯖꯔꯤ ꯑꯣꯟꯀꯣ ꯍꯥꯏꯕꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯅ ꯐꯤꯃꯦꯜ ꯋꯥꯔꯗ ꯍꯥꯏꯌꯦ ꯑꯩ ꯆꯪꯉꯔꯣꯏꯒꯦ ꯑꯅꯥꯕ ꯂꯩꯕ ꯃꯐꯝꯗꯨꯗꯤ ꯌꯥꯝ ꯗꯤꯁꯇꯔꯕ ꯇꯧꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯃꯅꯤꯡꯗ ꯌꯦꯡꯀꯥꯟꯗ ꯍꯥꯏꯗꯤ ꯐꯣꯔꯦꯟ ꯁꯤꯔꯤꯟ ꯌꯥꯝ ꯃꯥꯟꯕꯗꯣ ꯑꯩꯗꯤ ꯃꯔꯛ ꯃꯔꯛꯇ ꯀꯥꯔꯟ ꯍꯦꯛꯇ ꯐꯨꯕꯅꯦ ꯑꯗꯨꯒꯤꯅꯤꯀꯣ ꯑꯗꯣ ꯁꯤꯗꯅ ꯃꯦꯜꯒꯤ ꯖꯦꯅꯔꯦꯜ ꯋꯥꯔꯗ ꯂꯩꯔꯦ ꯑꯗꯨ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯂꯩꯌꯦꯀꯣ ꯑꯗꯨꯒ ꯃꯇꯣꯝ ꯈꯛꯀꯤ ꯑꯣꯏꯗꯣꯏ ꯃꯥꯜꯂꯦ ꯁꯤꯅ ꯁꯤꯡꯒꯜ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯅ ꯁꯤꯡꯒꯜꯅꯦꯕ ꯁꯤꯡꯒꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩ ꯍꯥꯏꯕ ꯑꯅꯥꯕꯁꯤꯡꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯅꯨꯡꯉꯥꯏꯅ ꯍꯥꯏꯕꯗꯤ ꯃꯁꯥꯁꯦ ꯑꯗꯨꯝ ꯑꯁꯦꯡꯕꯩꯅꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯇꯩꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯎꯕ ꯇꯦꯕꯜꯒꯨꯝꯕꯁꯦ ꯆꯥꯅꯕ ꯇꯦꯕꯜꯁꯦ ꯈꯔ ꯀꯣꯔꯤꯌꯥ ꯑꯁꯦꯡꯕꯩꯅꯦ ꯆꯥꯅꯕ ꯇꯦꯕꯜꯒꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯗꯣꯛꯇꯔ ꯃꯅꯥꯛ ꯆꯠꯇ꯭ꯔꯤꯀꯥꯟꯗꯅꯦ ꯅꯈꯣꯏ ꯍꯪꯒꯗꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯈꯟꯗꯣꯛꯑꯣ ꯑꯗꯨꯒ ꯏꯕꯤꯔꯝꯃꯣ ꯑꯩ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯗ ꯄꯥꯍꯜꯂꯛꯑꯒꯦꯕꯀꯣ ꯑꯗꯨꯒ ꯗꯣꯛꯇꯔꯅ ꯑꯗꯨꯝ ꯍꯣꯔꯦꯟ ꯍꯪꯉꯀꯥꯟꯗꯁꯨ ꯑꯩꯅ ꯈꯇꯪ ꯍꯪꯗꯕꯤꯗ ꯑꯩꯅ ꯍꯪꯉꯀꯥꯟꯗ ꯆꯤꯊꯕ ꯌꯥꯎꯔꯒꯁꯨ ꯅꯈꯣꯏꯅ ꯑꯗꯨꯝ ꯍꯪꯉꯀꯥꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯝ ꯈꯪꯍꯧꯕꯗꯨꯅ ꯐꯩꯗꯅ ꯆꯠꯂꯤꯀꯥꯟꯗ ꯑꯃꯨꯛ ꯆꯠꯂꯒ ꯍꯪꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯅ ꯁꯦ ꯇꯧꯋꯣ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯕ꯭ꯂꯣꯛꯅꯦ ꯍꯣꯏ ꯁꯤꯁꯤꯅ ꯁꯤꯁꯦ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚꯀꯤ ꯕ꯭ꯂꯣꯛ ꯑꯣꯏꯗꯣꯏꯅꯦ ꯃꯅꯨꯡꯗ ꯆꯪꯕꯁꯤ ꯂꯥꯛꯑꯣ ꯆꯥꯎꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯃꯈꯣꯏꯒꯤꯁꯦ ꯑꯕꯨ ꯏꯪꯁꯨ ꯂꯥꯎꯋꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯑꯦꯅꯤ ꯃꯤꯇꯤꯡꯒꯨꯝꯕ ꯇꯧꯕ ꯃꯇꯝꯗ ꯃꯅꯨꯡꯗ ꯁꯤ ꯑꯣꯗꯤꯇꯣꯔꯤꯌꯝ ꯑꯗꯨꯒ ꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝ ꯑꯗꯨꯒꯅꯦ ꯃꯣꯏꯒꯤꯁꯤꯗ ꯕ꯭ꯂꯗ ꯕꯦꯡ ꯂꯩꯕꯅꯦꯕ ꯑꯗꯨꯁꯨ ꯆꯪꯉꯨꯁꯦ ꯑꯩ ꯂꯩꯌꯦꯅ ꯇꯥꯏꯌꯦꯀꯣ ꯑꯗꯨ ꯁꯤ ꯁꯤꯗ ꯑꯣꯗꯤꯇꯣꯔꯤꯌꯝꯅ ꯁꯤꯅ ꯐꯪꯁꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯦꯅꯤ ꯔꯤꯀ꯭ꯋꯥꯌꯔꯃꯦꯟ ꯂꯥꯛꯄ ꯁꯤꯗꯤ ꯃꯌꯥꯝꯅ ꯈꯪꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯃꯌꯥꯝꯅ ꯌꯥꯝ ꯈꯪꯕ ꯔꯤꯀ꯭ꯋꯥꯌꯔꯃꯦꯟ ꯑꯣꯏꯕ ꯑꯃ ꯍꯣꯏ ꯂꯩꯌꯦꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗ ꯂꯩꯁꯦ ꯁꯤꯒꯤ ꯇ꯭ꯌꯨꯃꯔ ꯕꯣꯔꯗ ꯀꯧꯋꯦꯕ ꯁꯤꯁꯦ ꯇ꯭ꯌꯨꯃꯔ ꯕꯣꯔꯗ ꯁꯤꯁꯦ ꯑꯩꯈꯣꯏ ꯑꯦꯅꯤ ꯄꯦꯁꯦꯟ ꯂꯥꯛꯄ ꯃꯇꯝꯗ
ꯃꯣꯏꯗ ꯈꯤꯇꯪ ꯆꯃꯝꯅꯕ ꯗꯣꯛꯇꯔ ꯃꯌꯥꯝ ꯇꯥꯟꯅꯕ ꯄꯨꯂꯞ ꯆꯪꯕꯁꯦ ꯍꯥꯏꯗ꯭ꯔꯕꯥꯗ ꯌꯥꯎꯅꯤ ꯑꯃꯦꯔꯤꯀꯥꯗꯒꯤ ꯃꯣꯏ ꯑꯣꯟꯂꯥꯏꯟ ꯇꯧꯅꯦꯕ ꯂꯣꯏꯅ ꯁꯤꯗ ꯄꯨꯂꯞ ꯐꯝꯃꯒ ꯄꯦꯁꯦꯟꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕ ꯗꯤꯁꯀꯁꯟ ꯑꯃ ꯇꯧꯅꯕ ꯁꯤꯒꯤ ꯇ꯭ꯌꯨꯃꯔ ꯕꯣꯔꯗꯁꯤꯗ ꯄꯦꯁꯦꯟ ꯃꯁꯥꯁꯨ ꯌꯥꯎ ꯄꯦꯁꯦꯟꯒꯤ ꯃꯥꯏ ꯔꯤꯂꯦꯇꯤꯚ ꯑꯃ ꯌꯥꯎꯔꯒ ꯗꯤꯁꯀꯁꯟꯁꯤꯗ ꯇ꯭ꯌꯨꯃꯔ ꯕꯣꯔꯗꯁꯤꯗ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟꯗ ꯇꯧꯔꯒ ꯗꯣꯛꯇꯔꯒ ꯑꯗꯨꯝ ꯀꯟꯁꯜ ꯇꯧꯕꯗꯣ ꯁꯤꯗ ꯂꯩꯇ꯭ꯔꯃꯛꯁꯨ ꯗꯣꯛꯇꯔꯗꯣ ꯑꯗꯨꯝ ꯁ꯭ꯄꯦꯁꯦꯂꯥꯏꯁ ꯑꯣꯏꯕ ꯗꯣꯛꯇꯔꯈꯩꯗꯣ ꯇꯧꯔꯒ ꯂꯣꯏꯅ ꯂꯥꯛꯀꯅꯤꯕ ꯗꯣꯛꯇꯔ ꯑꯌꯥꯝꯕ ꯗꯣꯛꯇꯔꯁꯨ ꯐꯝꯃꯅꯤ ꯑꯗꯒꯤ ꯁꯤꯗ ꯑꯣꯟꯂꯥꯏꯟꯗ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯔꯅꯤ ꯀꯟꯁꯜ ꯇꯧꯔꯅꯤ ꯑꯗꯨꯅ ꯍꯦꯟꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯇ꯭ꯔꯒꯁꯨ ꯁꯤꯗ ꯂꯣꯏꯅꯃꯛ ꯐꯦꯁꯤꯂꯤꯇꯤꯁꯇꯣ ꯐꯪꯉꯦꯕ ꯑꯗꯨꯒ ꯉꯁꯥꯏꯁꯨ ꯃꯃꯥꯡꯗ ꯍꯥꯏꯔꯕꯗꯨꯅꯦ ꯄꯩꯁꯥꯁꯨ ꯌꯥꯝ ꯑꯐꯣꯔꯗꯦꯕꯜ ꯑꯣꯏꯌꯦ ꯑꯗꯣ ꯃꯃꯥꯡꯗ ꯑꯃꯨꯛ ꯃꯔꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯀꯣ ꯀꯩꯅꯣ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯤꯔꯥꯅ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕ ꯅꯠꯇꯦ ꯃꯌꯥꯝꯗ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯅꯤꯡꯉꯥꯏ ꯍꯥꯏꯕꯅꯦꯀꯣ ꯑꯗꯨꯒ ꯄꯦꯠ ꯁ꯭ꯀꯦꯟ ꯀꯩꯅꯣꯝ ꯍꯥꯏ ꯑꯣ ꯄꯦꯠ ꯁ꯭ꯀꯦꯟ ꯂꯩꯕꯅꯦ ꯍꯥꯏ ꯑꯣ ꯄꯦꯠ ꯁ꯭ꯀꯦꯟ ꯑꯗꯨꯝ ꯉꯁꯥꯏ ꯎꯠꯆꯈ꯭ꯔꯦ ꯑꯗꯨꯒ ꯂꯨꯄꯥ 25 ꯑꯗꯨꯃꯛꯇꯤ ꯈꯪꯗꯤꯌꯦ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯀꯟꯁꯜ ꯇꯧꯕꯤꯌꯣ ꯑꯗꯨ ꯍꯥꯏꯗꯤ ꯑꯩꯗꯤ ꯁꯤꯗ ꯂꯩꯕ ꯐꯦꯁꯤꯂꯤꯇꯤꯁ ꯃꯌꯥꯝ ꯀꯥꯟꯅꯕ ꯃꯌꯥꯝꯗꯣ ꯆꯠꯕꯅꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯅꯥꯔꯦꯅ ꯆꯠꯂꯒ ꯑꯥꯗ ꯀꯔꯤꯝ ꯂꯩꯔꯝꯗꯦ ꯍꯥꯏꯔꯒ ꯍꯜꯂꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯗ ꯑꯗꯨꯝ ꯀꯟꯐꯥꯔꯝ ꯑꯣꯏꯖꯕꯅ ꯐꯩꯗꯅ ꯑꯩꯁꯦ ꯉꯥꯎꯔꯦ ꯃꯊꯛꯇ ꯑꯩꯈꯣꯏ ꯊꯥꯔꯠ ꯐ꯭ꯂꯣꯔꯁꯦ ꯀꯥꯔꯔꯣꯏꯁꯦꯕꯀꯣ ꯍꯣꯏ ꯊꯥꯔꯠ ꯐ꯭ꯂꯣꯔꯁꯨ ꯂꯩꯌꯦꯕꯀꯣ ꯊꯥꯔꯠ ꯐ꯭ꯂꯣꯔꯁꯤꯗ ꯁꯤꯒꯤꯁꯤꯅ ꯍꯧꯖꯤꯛꯀꯤꯅ ꯆꯪꯕ ꯔꯤꯁꯇ꯭ꯔꯤꯛꯇꯦꯠ ꯇꯧ ꯂꯩꯔꯦ ꯃꯊꯛꯇ BMT ꯑꯩꯈꯣꯏꯒꯤ ꯕꯣꯟ ꯃꯦꯔꯣ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯑꯩꯈꯣꯏ ꯕ꯭ꯂꯗ ꯀꯦꯟꯁꯔ ꯅꯥꯕꯗꯣ ꯑꯗꯨꯒꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯃꯊꯛꯇ ꯁꯦꯝꯃꯤꯌꯦꯕꯀꯣ ꯍꯧꯖꯤꯛꯃꯛꯇꯤ ꯂꯩꯇꯕ꯭ꯔꯥ ꯕꯣꯟ ꯃꯦꯔꯣꯒꯤꯁꯦ ꯕꯣꯟ ꯃꯦꯔꯣꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦꯕ ꯑꯣꯏꯅ ꯑꯗꯨꯒ ꯁꯦꯝꯗꯤ ꯁꯦꯝꯃꯤ ꯑꯗꯣ ꯅꯦꯛꯁ 3, 4, 5 months ꯃꯦꯛꯁꯤꯃꯝ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯕ꯭ꯂꯗ ꯀꯦꯝꯄꯪ ꯆꯪꯉꯝꯕꯅꯦ ꯌꯥꯝꯗꯤ ꯐꯔꯦꯀꯣ ꯑꯗꯨꯒꯅꯦ ꯕ꯭ꯂꯗꯁꯦ ꯑꯩꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕ ꯕ꯭ꯂꯗꯁꯦ ꯀꯃꯥꯏꯅ ꯁ꯭ꯇꯣꯔ ꯇꯧꯏ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯎꯗꯣꯏꯅꯤ ꯍꯥꯏꯗꯤ ꯏꯃꯤꯠꯃꯛꯅ ꯎꯕꯗꯣ ꯑꯗꯨꯁꯨ ꯑꯩ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯒꯦ ꯑꯃꯨꯛꯀ ꯃꯣꯏ ꯕ꯭ꯂꯗ ꯁ꯭ꯇꯣꯔ ꯇꯧꯕ ꯈꯣꯠꯄꯗꯣ ꯑꯗꯨꯁꯨ ꯌꯦꯡꯍꯜꯂꯒꯦ ꯑꯃꯨꯛꯀ ꯊꯥꯛꯎꯒ ꯕ꯭ꯂꯗꯁꯦ ꯃꯅꯤꯄꯨꯔꯗ ꯗꯥꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯕ꯭ꯂꯗꯀꯤ ꯕꯦꯡꯛꯁꯦ ꯀꯌꯥ ꯂꯩ ꯍꯥꯏꯕꯤꯕꯅꯣ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯤꯖ ꯂꯩ ꯔꯤꯝꯁ ꯂꯩ ꯖꯦꯅꯤꯝꯁ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯅ ꯃꯔꯤꯁꯨꯕ ꯕꯕꯤꯅꯥ ꯑꯩꯈꯣꯏ ꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯩꯈꯣꯏ AOIꯁꯤꯗ ꯁꯤ ꯕ꯭ꯂꯗ ꯁꯦꯟꯇꯔꯅꯦ ꯁꯤꯅ ꯕ꯭ꯂꯗ ꯁꯦꯟꯇꯔꯁꯤꯗ ꯊꯥꯔꯦ ꯃꯌꯥꯝ ꯕ꯭ꯂꯗ ꯁꯦꯟꯇꯔ ꯍꯥꯏꯔꯒ ꯃꯅꯨꯡꯗ ꯑꯗꯨꯝ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯃꯦ ꯑꯗꯨꯒ -47, 45 ꯑꯗꯨꯒꯤ ꯃꯈꯥꯗ ꯇꯧꯔꯒ ꯑꯗꯨꯒ RH ꯄꯣꯖꯤꯇꯤꯚ ꯌꯥꯝ ꯀꯃꯟ ꯑꯣꯏꯗꯅꯀꯣ RH ꯅꯦꯒꯦꯇꯤꯚꯀꯤꯗꯤ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯣꯠꯄ ꯌꯥꯝ ꯋꯥꯅ ꯐꯪꯅꯩꯗꯅ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨꯝ ꯂꯣꯏ ꯑꯦꯚꯥꯏꯂꯦꯕꯜ ꯑꯗꯣ ꯑꯣꯏꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯨꯝ ꯄꯤꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯀꯩ ꯍꯥꯏꯅꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯅ ꯑꯗꯨꯝ ꯍꯦꯜꯞ ꯐꯪꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯃꯣꯏ ꯌꯦꯡꯁꯤꯔꯥ ꯍꯣꯏ ꯑꯗꯨꯒ ꯃꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏꯗꯁꯨ ꯀꯣꯏꯁꯟꯒꯨꯝꯕ ꯍꯪꯅꯤꯡꯕ ꯂꯩꯔꯗꯤ ꯕ꯭ꯂꯗꯀꯤ ꯃꯇꯥꯡꯗ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯁꯤꯗ ꯆꯪꯉꯦ ꯁꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯍꯥꯞꯄ ꯃꯥꯟꯕꯁꯤꯗ ꯏ ꯍꯥꯞꯄꯤꯔꯕ ꯍꯣꯏ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯍꯥꯞꯄ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯗ ꯏ ꯍꯥꯞꯄꯦꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯦꯆꯤꯟꯁꯦ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯟꯇꯦꯁꯇꯦꯠ ꯕ꯭ꯂꯗꯁꯦ ꯁꯤꯗ ꯊꯝꯗꯣꯏꯅꯦꯕ ꯇꯦꯁ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯕ꯭ꯂꯗꯁꯦ ꯄꯨꯔꯛꯑꯒ ꯑꯟꯇꯦꯁꯇꯦꯠ ꯍꯥꯏꯗꯤ ꯇꯦꯁ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯤꯗꯒꯤꯗꯤ ꯂꯧꯊꯣꯛꯑꯒ ꯇꯦꯁ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛꯀꯤꯁꯦ ꯁꯤꯗ ꯕ꯭ꯂꯗ ꯁꯦꯜꯁꯦ ꯁꯤꯗꯗꯅꯕ ꯍꯥꯏꯅ ꯁꯤꯗ ꯃꯥꯁꯦ ꯁ꯭ꯇꯣꯔ ꯇꯧꯔ ꯍꯥꯏꯗꯤ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯅ ꯕ꯭ꯂꯗꯇꯣ ꯄꯤꯔꯒ ꯑꯩꯒꯤ ꯕ꯭ꯂꯗꯁꯦ ꯇꯦꯁ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯁꯤꯗ ꯊꯝꯗꯣꯏꯔꯥ ꯁꯤꯗ ꯊꯝꯗꯣꯏꯅꯦ ꯑꯗꯣ ꯕ꯭ꯂꯗ ꯄꯤꯕꯁꯦ ꯕ꯭ꯂꯗꯇꯣ ꯄꯤꯗ꯭ꯔꯤꯀꯥꯟꯗ ꯍꯥꯟꯅ ꯇꯦꯁ ꯇꯧꯒꯦꯗꯤ ꯍꯥꯏꯗꯥꯏꯅꯦ ꯑꯗꯣ ꯍꯥꯟꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯁꯨꯝ ꯆꯪꯕꯤꯔꯣ ꯕ꯭ꯂꯗꯁꯦ ꯄꯨꯔꯛꯑ ꯂꯧꯔꯅꯤꯗꯅ ꯃꯤꯗꯒꯤ ꯑꯗꯨꯀꯥꯟꯗ ꯃꯥꯗꯒꯤ ꯂꯧꯔꯅꯤ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯃꯥꯒꯤ ꯏꯃꯥꯔꯖꯦꯟꯁꯤꯗꯒꯤ ꯄꯤꯕꯗꯣ ꯂꯧꯔꯅꯤ ꯂꯧꯔꯀꯥꯟꯗ ꯀꯥꯞꯄꯒꯤꯗꯃꯛꯇ ꯇꯦꯁ ꯇꯧꯔ ꯀꯥꯞꯄꯅꯤꯗꯅ ꯑꯗꯣ ꯂꯧꯍꯧꯔꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯦꯁ ꯃꯌꯥꯝꯁꯦ ꯇꯧꯔꯅꯦꯕ ꯍꯥꯏꯗꯤ ꯃꯥꯁꯦ HIV ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯄꯥꯇꯥꯏꯇꯤꯁ C B A B ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯁꯨꯝꯕ ꯇꯦꯁ ꯃꯌꯥꯝ ꯑꯩꯈꯣꯏ ꯕ꯭ꯂꯗꯀꯤ ꯇꯦꯁ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯇꯦꯁ ꯃꯌꯥꯝꯗꯣ ꯂꯣꯏ ꯇꯧꯅꯩ ꯍꯥꯏꯗꯤ ꯁꯤꯒꯤ ꯕ꯭ꯂꯗꯁꯦ ꯄꯦꯀꯦꯠꯁꯇ ꯍꯥꯞꯇ꯭ꯔꯤꯀꯥꯟꯗ ꯂꯧꯊꯣꯛꯇ꯭ꯔꯤꯀꯥꯟꯗ ꯑꯩꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯁꯤꯔꯤꯁꯇ ꯇꯤꯛ ꯂꯥꯎ ꯆꯤꯡꯈꯠꯂ ꯇꯦꯁ ꯇꯧꯕ ꯀꯩꯝ ꯇꯧꯔꯣꯏꯗ꯭ꯔꯣ ꯑꯍꯥꯟꯕ ꯅꯪꯒꯤꯁꯦ ꯑꯦꯛꯁꯦꯁ ꯀꯌꯥꯝ ꯑꯣꯏ ꯅꯪꯒꯤ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯚꯦꯂ꯭ꯌꯨ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤ ꯑꯣꯏꯇꯥꯔꯗꯤ ꯄꯤꯕ ꯌꯥꯏ ꯌꯥꯗꯦꯅ ꯑꯗꯨꯒꯤ ꯚꯦꯂ꯭ꯌꯨꯗꯨ ꯌꯦꯡꯉꯦ ꯑꯗꯨꯒ ꯃꯅꯨꯡꯁꯨ ꯆꯪꯒꯦ ꯁꯤꯗ ꯆꯪꯒꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯕ꯭ꯂꯗ ꯊꯝꯕꯁꯦ ꯏꯪꯉꯦ ꯌꯥꯝꯅ ꯇꯦꯝꯄꯔꯦꯆꯔꯁꯦ ꯁꯨꯃꯥꯏꯅ ꯑꯣꯜꯂꯒ ꯊꯝꯃꯦ ꯑꯗꯨꯒꯤꯅꯦ ꯕ꯭ꯂꯗꯁꯦ ꯍꯥꯏꯗꯤ ꯕ꯭ꯂꯗ ꯄꯤꯕ ꯈꯣꯠꯄꯗꯗꯤ ꯄꯩꯁꯥ ꯀꯩꯁꯨ ꯆꯪꯗꯦꯅ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅ ꯊꯝꯃꯤꯕ ꯃꯌꯥꯝꯁꯦ ꯐꯦꯁꯤꯂꯤꯇꯤꯁ ꯃꯌꯥꯝꯁꯦ ꯄꯤꯕꯅꯤꯅ ꯑꯗꯒꯤ ꯑꯁꯦꯡꯕꯗꯤ ꯃꯣꯏꯒꯤ ꯇꯦꯁ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯕꯒꯤ ꯄꯩꯁꯥ ꯂꯧꯋꯦ ꯑꯗꯨꯒ ꯕ꯭ꯂꯗꯀꯤ ꯑꯣꯏꯅꯗꯤ ꯄꯩꯁꯥ ꯂꯧꯗꯦ ꯍꯣꯏ ꯑꯗꯨ ꯉꯁꯥꯏ ꯁ꯭ꯇꯣꯔ ꯇꯧꯕꯁꯤꯁꯨ ꯑꯗꯨꯝ ꯑꯃꯔꯣꯝꯗꯗꯤ ꯈꯤꯇꯪ ꯄꯩꯁꯥ ꯆꯪꯖꯩꯗꯅꯀꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯌꯥꯝꯅ ꯈꯤꯇꯪ ꯂꯧꯕ ꯋꯥꯅꯤ ꯑꯗꯨ ꯏꯒꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯂꯧꯕ ꯅꯠꯇꯦꯕ ꯑꯗꯣ ꯁꯤꯒꯤꯗ ꯃꯦꯟꯇꯦꯟ ꯇꯧꯕ ꯃꯤ ꯂꯩꯔꯒꯗꯤ ꯍꯥꯏꯐꯦꯠꯇꯪ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦꯅꯦ
ꯃꯌꯥꯝꯗꯣ ꯀꯩ ꯀꯩ ꯍꯪꯅꯤꯡꯒꯦꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯌꯦꯡꯒꯦ ꯀꯣꯏꯁꯟ ꯑꯩ ꯍꯧꯖꯤꯛ ꯀꯃꯦꯟꯇꯣ PMJAY ꯀꯥꯔꯗ ꯌꯥꯕꯔꯥ ꯍꯪꯉꯦ ꯃꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯖꯔꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯔꯦꯗꯤꯌꯦꯁꯟꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯦꯃꯣꯊꯦꯔꯥꯄꯤꯒꯨꯝꯕ ꯇꯧꯒꯗꯕ ꯑꯗꯨꯝꯕꯗꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏ ꯑꯗꯒꯤ ꯃꯥꯏꯀꯦꯜ ꯊꯧꯗꯥꯡ ꯀꯦꯟꯁꯔ ꯍꯣꯁꯄꯤꯇꯥꯜ ꯎꯠꯂꯛꯄꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯕꯅꯤꯅ ꯌꯥꯝ ꯁ꯭ꯇꯦꯖꯇꯨ ꯍꯦꯟꯖꯟꯗ꯭ꯔꯤꯀꯥꯟꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯂꯥꯌꯦꯡꯊꯣꯛꯑꯣ ꯆꯦꯛ ꯇꯧꯊꯣꯛꯑꯣ ꯑꯗꯨꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯗꯣꯛꯇꯔꯁꯤꯡꯁꯦ ꯌꯥꯝꯅ ꯁꯛ ꯀꯥꯛꯄ ꯏꯒꯣ ꯋꯥꯡꯕ ꯑꯃ ꯇꯧꯋꯦ ꯁꯤꯒꯨꯝꯕꯁꯦ ꯇꯧꯗ꯭ꯔꯒꯗꯤ ꯌꯥꯝ ꯁꯤꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯄ꯭ꯔꯣꯆ ꯇꯧꯕꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯒꯅꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯒꯦꯞꯀꯨꯝꯕ ꯂꯩꯕꯒꯤ ꯁꯛ ꯀꯥꯛꯄ ꯈꯣꯠꯄꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯒꯅꯤ ꯀꯣꯛꯇ ꯂꯩꯇꯥꯔꯦ ꯑꯗꯨꯗꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯗꯣ ꯐꯖꯅ ꯇꯧꯅꯔꯗꯤ ꯀꯩꯝ ꯇꯦꯁ ꯇꯧꯔꯣꯏꯕ ꯇꯧꯔꯤꯑꯕꯀꯣ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯣꯏ ꯅꯨꯡꯉꯥꯏꯇꯕ ꯃꯥꯟꯕ ꯑꯗꯨꯒ ꯃꯣꯏꯗꯣ ꯑꯩ ꯌꯥꯝ ꯌꯦꯠꯅꯤꯡꯗꯕ ꯑꯗꯨꯏꯅꯤ ꯑꯇꯣꯞꯄ ꯀꯩꯀꯩꯗꯤ ꯍꯥꯏꯅꯤꯡꯉꯤ ꯃꯨꯝꯕꯥꯏꯒꯤ ꯇ꯭ꯔꯤꯠꯃꯦꯟꯗꯧꯅ ꯂꯣꯏꯅ ꯈꯨꯠꯂꯥꯏ ꯁꯨꯕ꯭ꯔꯥ ꯍꯪꯉꯣ ꯍꯥꯏ ꯂꯣꯏꯅ ꯁꯨꯏ ꯂꯣꯏꯅ ꯁꯨꯏ ꯑꯩ ꯃꯃꯥꯡꯗꯁꯨ ꯎꯠꯆꯈ꯭ꯔꯕꯅꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯂꯥꯏꯐꯇꯣ ꯑꯗꯨꯝ ꯆꯠꯊꯕꯅꯤꯅ ꯃꯃꯥꯡꯗ ꯍꯣꯔꯦꯟ ꯂꯥꯏꯐ ꯆꯪꯉꯒꯁꯨ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯀꯦꯃꯣꯊꯦꯔꯥꯄꯤ ꯇꯧꯕꯗ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯆꯪꯒꯦ ꯍꯥꯏꯌꯦ ꯑꯩ ꯃꯈꯥꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯂꯣꯏ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯄꯅꯦ ꯑꯗꯨꯗ ꯀꯣꯜ ꯇꯧꯔ ꯑꯗꯨꯝ ꯍꯪꯕꯤꯌꯣ ꯃꯨꯝꯕꯥꯏꯗ ꯀꯦꯃꯣ ꯇꯧꯕꯗ ꯃꯃꯜ ꯃꯥꯟꯅꯕ꯭ꯔꯥ ꯁꯤꯐꯥꯎꯗꯤ ꯃꯃꯜ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨꯅꯦ ꯀꯤꯃꯣꯊꯦꯔꯥꯄꯤꯁꯦ ꯃꯃꯜ ꯃꯥꯒꯤ ꯗ꯭ꯔꯒꯇꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯑꯣꯡꯂꯤ 1000 2000 3000 ꯄꯤꯕꯁꯨ ꯂꯩꯅꯤ 4000 ꯄꯤꯕꯁꯨ ꯂꯩꯅꯤ 12000 ꯄꯤꯕꯁꯨ ꯂꯩꯅꯤ 50000 2 lakh ꯄꯤꯕꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯍꯤꯗꯥꯛꯇꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯅ ꯑꯗꯨꯒ ꯑꯩ ꯀꯃꯦꯟꯁꯦ ꯃꯅꯨꯡꯗ ꯆꯪꯉꯒ ꯍꯥꯏꯐꯦꯠ ꯄꯥꯁꯤꯔꯥ ꯃꯈꯥꯗ ꯂꯥꯡꯗ꯭ꯔꯤꯀꯥꯟꯗ ꯑꯗꯨꯒ ꯀꯃꯦꯟ ꯑꯇꯩ ꯄꯥꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯀꯃꯦꯟ ꯍꯧꯖꯤꯛ ꯍꯪꯅꯤꯡꯉꯗꯤ ꯍꯪꯍꯧꯔꯣ ꯍꯦꯜꯊ ꯀꯥꯔꯗꯇꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ꯭ꯔꯥ ꯍꯪꯕꯤꯔꯛꯑꯦ ꯍꯦꯜꯊ ꯀꯥꯔꯗꯁꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯀꯥꯔꯗ ꯑꯗꯨꯝ ꯀꯝꯄꯅꯤ ꯃꯌꯥꯝ ꯂꯩꯕꯁꯤꯡ ꯑꯌꯥꯝꯕꯅꯗꯤ ꯁꯤꯗ ꯂꯣꯏꯅ ꯑꯦꯝꯄꯦꯅꯦꯜ ꯂꯣꯏꯅ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ CMHT PMJY ꯍꯧꯖꯤꯛ ꯑꯅꯧꯕꯗ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯤꯁꯦ ꯑꯩꯈꯣই ꯒꯣꯔꯃꯦꯟꯒꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯏꯝꯄ꯭ꯂꯣꯌꯤꯁ ꯃꯌꯥꯝꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁ ꯃꯌꯥꯝ ꯑꯦꯝꯄꯦꯅꯦꯜꯃꯦꯟ ꯇꯧꯅꯕ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯤ ꯑꯗꯨꯒ ꯑꯌꯥꯝꯕ ꯀꯥꯔꯗꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤꯗꯣ ꯑꯗꯨꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯀꯥꯔꯗ ꯑꯗꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯥꯔꯚꯤꯁ ꯄꯤꯔꯦ ꯑꯗꯨꯒ ꯁꯔꯖꯔꯤꯒꯤ ꯑꯣꯏꯅꯗꯤ ꯄꯤꯗꯦ ꯀꯦꯃꯣꯊꯦꯔꯥꯄꯤꯒ ꯔꯦꯗꯤꯌꯦꯁꯟꯒꯗꯤ ꯑꯗꯨꯃꯥꯏꯅ ꯄꯤꯔꯒ ꯂꯩ ꯑꯗꯨꯒ ꯍꯣꯏ ꯗꯥꯏꯕꯦꯇꯤꯁ ꯇ꯭ꯔꯤꯠꯃꯦꯟꯗꯤ ꯂꯩꯒ꯭ꯔꯥ ꯗꯥꯏꯕꯦꯇꯤꯁꯀꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯤ ꯗꯣꯛꯇꯔ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯇꯧꯔꯒ ꯗꯥꯏꯕꯦꯇꯤꯁ ꯇ꯭ꯔꯤꯠꯃꯦꯟ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯅꯤ ꯍꯣꯏ ꯑꯗꯨꯒ ꯑꯃꯅ ꯍꯣꯏ ꯃꯈꯥ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇꯁꯨ ꯑꯃꯨꯛ ꯆꯠꯇꯣꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯄꯨꯔꯥ ꯀꯦꯟꯁꯔꯗ ꯐꯣꯀꯁ ꯇꯧꯔꯒ ꯅꯈꯣꯏꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯍꯪꯕꯤꯔꯛꯑෝ ꯑꯗꯨꯒ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯗꯣꯛꯇꯔꯁꯦ ꯃꯥꯗꯣ ꯄꯦꯁꯦꯟꯒꯨꯝꯕ ꯂꯥꯏꯌꯦꯡꯕꯒꯤ ꯉꯁꯥꯏ ꯆꯪꯗꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯀꯣꯝꯃꯝꯃꯅꯤꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯃꯥꯏ ꯃꯅꯥꯛ ꯆꯪꯉꯒ ꯍꯪꯁꯦ ꯀꯣꯛꯀ ꯉꯛꯀ ꯈꯛꯇꯪ ꯍꯥꯏꯕ ꯋꯥꯅꯤ ꯀꯣꯛꯀ ꯉꯛꯀꯒꯤ ꯃꯔꯛꯁꯤꯗ ꯊꯣꯛꯄ ꯌꯥꯕ ꯀꯦꯟꯁꯔ ꯃꯌꯥꯝ ꯂꯩꯌꯦ ꯑꯗꯨꯅ ꯁꯤꯒꯤ ꯁꯤꯗ ꯍꯪꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯗꯣꯛꯇꯔꯗꯨꯗ ꯑꯩꯅ ꯂꯩꯔꯤꯀꯥꯟꯗ ꯐꯠ ꯍꯪꯍꯧꯔꯒꯦꯕ ꯒꯨꯒꯜꯗꯤ ꯀꯅꯥꯅꯣ ꯁꯤ ꯉꯥꯏꯕꯤꯔꯤꯔꯥ ꯑꯗꯨꯝ ꯑꯩ ꯃꯈꯣꯏꯒꯤ ꯍꯥꯏꯗꯤ ꯁꯔꯥꯎꯟꯗꯤꯡꯁꯦ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝꯗꯣ ꯁꯤꯗꯅ ꯀꯦꯐꯦꯗꯨꯅꯦ ꯉꯁꯥꯏ ꯎꯠꯄꯟꯈꯤꯕꯗꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯁꯤꯗꯅ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯂꯩꯔꯛꯑꯦ ꯑꯗꯨꯒ ꯁꯤꯗꯅ ꯑꯊꯣꯏꯕꯤ ꯃꯃꯥꯟꯅꯕꯤ ꯂꯩꯔꯦ ꯃꯣꯏ ꯑꯣꯐꯤꯁꯇꯕꯨꯗꯤ ꯊꯕꯛ ꯇꯧꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯑꯉꯥꯡꯅꯤꯅ ꯃꯃꯥꯟꯅꯕꯤ ꯍꯧꯖꯤꯛ ꯑꯩ ꯆꯪꯉꯒꯦ ꯍꯜꯂꯣ ꯍꯥꯏꯗꯣ ꯃꯣꯏ ꯗꯥꯛꯇꯔ ꯁꯛꯀꯥꯏ ꯍꯥꯏꯕꯗꯣ ꯀꯥꯛꯇꯦ ꯑꯩꯅ ꯍꯜꯂꯣ ꯍꯥꯏꯒ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯑꯣꯜꯂꯛꯀꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯅ ꯄꯨꯂꯞ ꯎꯃꯤꯟꯅꯔꯅꯤꯗꯅ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯍꯣꯏ ꯆꯤꯌꯔꯗ ꯑꯗꯨꯝ ꯐꯝꯃꯁꯨ ꯌꯥꯏ ꯍꯣꯏ ꯍꯣꯏ ꯑꯩ ꯗꯥꯛꯇꯔ ꯃꯅꯥꯛ ꯐꯝꯗꯣꯔꯝꯅꯦ ꯑꯗꯨ ꯃꯌꯥꯝ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕꯈꯩꯗꯣ ꯍꯪꯕꯤꯔꯛꯑꯣ ꯅꯣꯏ ꯀꯣꯏꯁꯟꯒꯨꯝꯕꯗꯣ ꯑꯩ ꯐꯣꯟ ꯑꯝꯇ ꯋꯥꯏꯖꯒꯦꯅꯦ ꯅꯣꯏ ꯀꯣꯏꯁꯟ ꯍꯪꯉꯀꯥꯟꯗ ꯑꯩꯒꯤ ꯑꯗꯨꯗꯩ ꯄꯥꯅꯕ ꯕꯣꯂꯨꯝ ꯂꯩ ꯈꯔ ꯄꯤꯕꯤꯔꯛꯑꯣꯀꯣ ꯀꯣꯏꯁꯟꯗꯣ ꯈꯪꯉꯦꯕ
ꯑꯗꯣ ꯐꯔꯁꯇꯅꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯕꯨꯗꯤ ꯍꯟꯖꯟ ꯗꯣꯛꯇꯔꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯔ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦꯀꯣ ꯁꯔꯒꯤ ꯁꯔꯅ ꯄꯔꯁꯅꯦꯜꯂꯤ ꯑꯗꯨꯝ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯑꯃꯨꯛ ꯇꯧꯕꯤꯌꯨꯅꯦ. Okay. Hello everyone. I Dr. Khngninngba. I am head and neck onco surgeon, cancer surgeon oina BABINA oncology hospital sida thabak pujaraga leibani. Ngasi se 27th of July every year ko oina World Head and Neck Cancer Day haina celebrate tawi. Mainly purpose se awareness kini habidi sumaina tauba group of cancer yamna thuna hengalaiba mayam anu sathiningai oiba mawongda leibasi mayam aware oiminaraga ko kari dagi cancer ju oiba yai natra kana unda oigiba taragadi kamaina treatment tauba yai kari options leiri haiba chingba sige mayam sige awareness is sandoknaba yes anything linked with cancer to celebrate have why say hiding day because there are people suffering out there on sige awareness is sandoknaba numit ama oina akoina kaya tawdebani ꯍꯣꯏ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯗꯨꯝ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯦꯗ ꯑꯦꯟ ꯅꯦꯛ ꯀꯦꯟꯁꯔ ꯗꯦꯅꯦ ꯑꯗꯨꯒ ꯍꯦꯗ ꯑꯦꯟ ꯅꯦꯛ ꯍꯥꯏꯔꯒ ꯀꯣꯛꯀ ꯉꯛꯀ ꯈꯇꯪ ꯍꯥꯏꯔꯒ ꯀꯩꯀꯩ ꯃꯅꯨꯡ ꯆꯟꯒꯦ ꯍꯥꯏꯕ ꯀꯦꯟꯁꯔꯁꯦ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ. habidi head and neck cancer da kari cancer change habise ko most commonly mayamna dum koi oral cancer na taris oral cancer is one of the commonest cancer ne all over India. Manipur da di kya Manipur da yam common way oral cancer is around about cancer singi khwaidagi wangba top to bottom ko na thi waje 5th 6th rank ta leiba most common Manipur da lung si cancer oi adu matung ta da ko gi chinja utong gi kai ko esophagus ki stomach ki oi but oral cancer hairagadi khwaidagi common oiba manga suba taruk suba da dum rank tawba Manipur gi oina adugane oral gi je amuka haidi oral gi da la ga na ko sa aina hangjaningi je koi yal satluraba matungda fazana hygiene oina thamdabagi ra hygiene oina thamdabira natraga doctor duna soibagi ra oral si cancer form tawri na natraga heredity oidoira kamai tawbun 80% oral cancer se tobacco use ka mai len aduna mostly tarana nipan lima tobacco in any form smoking wagera natragana khoi chewing kuaga chamin nagera talab chagera for yamna common oina mayam sceneries sigumba sene have history adum 80% da khoi laigani 80% scores by tobacco exactly ya satpadagi on hi badi nate but mangon da sagi ya sin nara ibase ya sigi mara laiba jaga su da cancer macha ma sogat padagi ma naba hobadagi khangau da na sathiba aduga sakhra matung da photo diagnose to sina hena commonly ko thengna jai dental hygiene is very important way dental hygiene phattana lairagadi cancer long run da after many years long body adum mayam na question hangninga di happy hangbiyo adum marak sida aina sir da hangningi se akoi gi head and neck sida oral gi su focus to ga haidna atopa ka ko kidana kamai using si body no have body over da aduga na hoida common aduga thyroid has taki thada I think patient mari manga patient mari dum operate to aga first secure do ngamina so haidana adu isha tum da sum le kan ai si adu lak to bang ngamala na kana ni ko kesa kuding ngam akoina fazana cure tawragadi pura phare haiba amsu lei ko pura phaba cancer ga pura phat do chemo thai ba ma do mana control adu ki maintain tawna ko na da donation lai ga ti na ba ko ga su ai pakatna wakhan thok da ba mawong da lai ga tasena expert te across the view diagnose to toxi staging to toxi aduga magi treatment do kari tawga phagadege habadu mayum da di phamaga lai topi treatment to ya ba lai na ni
ꯂꯥꯛꯄꯤꯌꯨ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯊꯣꯛꯁꯤ ꯑꯗꯨꯒ ꯁꯔ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯒꯤ ꯍꯥꯏꯔꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯃ ꯌꯦꯡꯕꯁꯦ ꯇꯧꯊꯣꯛꯁꯤ ꯑꯗꯨꯒ ꯁꯔ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯒꯤ ꯍꯥꯏꯔꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯃ ꯌꯦꯡꯕꯁꯦ ꯑꯦꯄꯣꯏꯟꯃꯦꯟ ꯍꯥꯟꯅ ꯂꯧꯍꯧꯔꯒ 3 months ꯃꯇꯨꯡꯗ ꯅꯪꯒꯤ ꯑꯗꯨ ꯄꯤꯔꯛꯄꯅꯦ ꯑꯗꯨ ꯄꯤꯔꯛꯄꯅꯦꯅ ꯍꯥꯏꯕꯀꯣ ꯁꯤꯁꯦ ꯕꯕꯤꯅꯥꯗꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯉꯁꯤ ꯂꯥꯛꯑꯒ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕ꯭ꯔꯥ mostly ꯑꯩꯈꯣꯏ same day da adum address tawi patient complaints jeko sometimes operation yam chawba leibadagi akoi isamak busy oigidana yengba ngamdaba yaweba adu moigadi akoina next day da approach tawbiro haidana request tawje appointment basis yamna strictly akoi tawbana te akoi wazu wana ama tawjo akoi same day da address tawna akoi khene akoi we try our best to be available ꯍꯥꯏꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯀꯩꯁꯦ ꯗꯣꯛꯇꯔ ꯑꯩ ꯗꯣꯛꯇꯔꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯣꯠꯁꯀ ꯂꯧꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯑꯣꯠ ꯂꯧꯕ ꯃꯌꯥꯝꯗꯨꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯔꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟꯁꯤꯗ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟꯁꯤꯗ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯐ꯭ꯔꯦꯟꯂꯤꯁꯨ ꯑꯣꯏ ꯍꯜꯂꯣ ꯍꯥꯏꯕꯗ ꯍꯜꯂꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯁꯦ ꯀꯩꯅꯣꯁꯨ ꯆꯠꯇꯣꯏꯅꯦꯕꯀꯣ ꯅꯥꯎꯕꯤ ꯃꯅꯥꯛꯇ ꯆꯠꯇꯣꯏꯅꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯖꯔꯒꯦ ꯑꯗꯣ ꯅꯈꯣꯏꯅ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯣꯏꯁꯟꯒꯨꯝꯕ ꯍꯪꯍꯧꯕ ꯈꯣꯠꯄ ꯋꯥꯠꯍꯧꯔꯒꯁꯨ ꯃꯈꯥꯒꯤ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯕꯅꯦ ꯑꯗꯨꯝ ꯐꯣꯟ ꯇꯧꯋꯣ ꯌꯥꯝ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯒꯅꯤ ꯍꯣꯏ ꯍꯧꯖꯤꯛ ꯂꯥꯏꯐ ꯊꯥꯕ ꯀꯥꯟꯗꯕꯨꯗꯤ ꯅꯦꯠ ꯆꯠꯄꯅꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯦꯠꯁꯦ ꯑꯗꯨꯝ ꯂꯥꯏꯐꯇꯣ ꯑꯃꯨꯛꯀ ꯌꯦꯡꯈꯠꯂꯀꯥꯟꯗꯗꯤ ꯈꯔ ꯆꯞꯄꯔꯣꯏꯅ ꯈꯜꯂꯦ ꯑꯗꯨꯅꯦ ꯑꯗꯣ ꯍꯥꯏꯗꯤ ꯁꯤ ꯃꯅꯨꯡꯗ ꯃꯣꯏ ꯕꯪꯀꯔꯒꯤ ꯇꯥꯏꯞꯇ ꯂꯩꯕꯒꯤ ꯄꯨꯔꯥ ꯕꯪꯀꯔꯅꯦ ꯈꯪꯕ꯭ꯔꯥ ꯀꯩꯝ ꯂꯩꯇꯦ ꯑꯗꯨꯅ ꯅꯦꯠꯁꯦ ꯈꯔ ꯆꯞꯄꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯣ ꯑꯗꯣ ꯅꯦꯠ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛꯌꯨ ꯁꯔꯗꯁꯨ ꯊꯦꯡꯛꯌꯨ ꯍꯥꯏꯗꯤ ꯁꯔꯒꯤ ꯆꯤꯟꯕ ꯃꯇꯝꯁꯦ ꯀꯥꯏꯊꯣꯛꯄꯤꯔꯒ ꯀꯩꯅꯣ ꯇꯧꯕꯤꯕꯒꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯜꯂꯒꯦ ꯕꯥꯏ Thank you so much, sir.